Armyna Kapada Maruna Panbadagi Dukan Pamba Mui Amasok to like a Yannakhre Kumbi Police Station Gimanung Chanba Kumbi Lamlong the Gari the Lakpa Army Kangbu Amana Soy with the Kapturok Panoi Maru Amana Pan Badagimana Adwai Dukan from the Labor Mui Amamakong the Panduna Sokle Sola Mui Adugi Maming Oinam Bihari Nifugamato Kawima Karin Favi Dagi Oinam Sana Zawagi Matanupani Mark Toibi Spare part Hainam Maming Ton Badukan Amakumbi Lamlong the Famlaga Labani Dukan Manung Duda Mahang Ladring to the Kanghodana Lakpa Nomai Maru Amana yet Tangba Faiganda Panduna Soki Nomay Adu Kapturak Pano Haiba Kudakta Koichen Chena Duna Yangbada Anisuba Maha Regiment Kangbu Ama Oiramki Army Kangbu Aduna Mahapu Kudakta Mafamadagi Hospital Pukatki Hospital Yoruba Matung the Ningtina Lang Chatari Toina Hina Kudong Tiningai Uide Adumakpu Army Thong Sing Adudi Kiningai Oiri Te Amasung Kuki Nangalingai Matamda Pullaga Naga Sangimayokta Leblami BS Atem Meiteida Kuki Gagi Iranga Sida I am Nakidongai the Sufurufa Magimichang the Leroy Meiteida Amasung Kuki Sing Matamama da Pullapun Silaga Naga Sangimayokta Lerami Adubukang Lupani Gimarakta Tokliba Irang Asida I am the Furufa Matagimichang the Leroy Haina I am Gidi Pudi Atoki Lonsar BS Atem na D Prince da Fongdokre Interview adu da Meiteida Amasung Kuki ani asi matamama da nungsi chanan laiminaram bangaktani naga sing bumai thiba pining bagi pandam da furuf ani asi amana amagi mateng pangna duna lakhi adubu matamgi matung ina Meiteida Amasung Kuki ani gi marakta amu khuthong narakli oirekli ba fibam asi kadai dagino haiba ekoi khangde loina na karamba furuf ka punna chaminaga dagi haibi apamba so ekoi da leite furuf amada gi mayokta su leirei mangna makata na haiki Meiteida Amasung Kuki ani gi marakta thogli balana sigi waroi shindi makhoina dum Khangzaramgani Ngalingai Matamdagi Kuki Sing asi British na Nagagi Mayok Tabak Tawhana Basis in Naragalaki British ki policy aduda freedom fighter Jado nang na aduki matik warauki British na tabak ingkang su na naba pusilaki ba Kuki Sing asi nong may season na bahaygani haiba British na khangbadagi makoy asi langi training ning thinapiki amaram da Kuki Sing asi British na condition kharagi makhada mayum da hanbagi ayaba pi condition adugi Kuki Sing gi mathau tarakpa matamda amuk hana kaukhalakpada laktaba yaroi loina na makoy gi house taxing su Lowry Haibasini BS Atem na Makata na Hai Kumza 1917 da Sokna Kiba Ahanba World War da British na Naga Amasung Kuki Furuf Kimue Sing France da Thana na Batabag Lokalaki Maduda Naga Lising Anirom na volunteer oina Thoraki Adumak Kuki Sing di British ki Thawong Aduda Yaki de Fibam Aduda Kuki Sing na British ki Mayokta Iho Sagat Pagi Mahuta Naga Sing na Onsin na Iho Sagalaki Maduda Nagagi Kul Kaya Tangoi Olan Kibagal Loina na Miyoi Chama Henbagi Thawai Loki Asiguma Fibam Aseda Freedom Fighter Hypo Jadonang na British Asing Chabaga Pangkang ni Haina Fongdoki Mahang na Nagagi Mayok ti Iho Chatharakiba Kuki Sing Mumaral Sikide Adumang na Hypo Jadonang na British na Fangsi Tauragahat ki British na Kuki Sing season Narambagi Thawong Ado Naga National gi Movement Asi Hek Horak Padagi India Lenga na Kuki Sing Nagagi Mayok ta season Naraga Laki Haina BS Atem na Makata ki Mara Asida Ngarang I am gi Atoki Lonsar Tuingaleng Moibagi Manipur Chat Loisinduna Dimapur da Thungkre Uncle Sing Moirang Kanglei rol dagi hawi hai kibasi Yaning de Kem KKL Haukibo October Taraga Tareta Amakok na pangthokiba nongmayoiba public discourse on reimagining the idea of Manipur haiba thoram aduda Mirasa Gori haiba misak amana Pangal Sing di Moirang Kanglei rol dagi hawi hai kiba wafam adu yamna kana yaning da fongdoragli Hauzik fawba Moirang Kanglei rol da Pangal yawbagi wafam leite haina KK Moirang Kanglei rol kanbaluf KMKKL na thadorokpa cherol amana hari cherol aduna makata na haribana Moirang Kanglei rol da Huirem isai haiba leite Meiteida ningthona Pangal Sing di pekiba apunba sagai humfugama thoigi manungda Huirem sagai yaude kupthana yenglubada Mirasa Korina palliba Moirang Past and Present Volume 4 hariba Ensana Zawbagi lyric asida palliba matang asidi A Rahman haiba misak amana mahaki wakhaldagi sagatlaga asumna oiramba yai haina pangida iba chapter amani masida sunatana chapter asida makhata na Moirang Kanglei rol ga mari leinana yauriba wafam pumnamak miyambu aranba lambida punabagi damak semjin sajinba wafam ngaktani asiguma wafam Moirang Kanglei rol da leite amasung mari leinade Meiteida amasung Muslim anina ingna chingna leiminariba Moirang Meiteida maram chadaba wafam kaya puthokduna atamnana Kanglufanigi marakta singchep thaba manba thawong asina hakchina lawi hairi Bisnupur amasung Churachandpur district lona riba buffer zone gi area da lariba lawfam sing security ngak laga lawi ba hokre Bisnupur district amasung Churachandpur district lona riba buffer zone yauna masiga manak nakpada lariba lawfam sing da ehenba security sing ngak senduna lawi ba hokre lawfam sing adu chayol amarongi mamangdagi hauna ningthina law munsilak lambasu lawmi singna changba ngamdana lakhibani adubu Bisnupur DC puja elangbam na chair lawduna mari lainaba SP SDO OC amasung official sing yauna security review meeting pangthok laba matung jaga sing aduda
ahenba forcing deploy tawduna lawmi sing lawyai bigi thaba adu howankhibani. Paul sina makha tana haribadi lawmi singna lawfam singda lawyai ringaida tampak natraga chingi nakal animaktagi makhal amadagi ayatpa apanba sing piraktanaba ahenba security sing deploy tawkhiba sina maram oiraga buffer zone amasung masigi manak nakpa area da leriba mall 5 tampak geljang mall da puntojang bunglon amasung khausabungi area singi lawfam singda lawmi sing pak sana lawyeinari security gi maikai dagi su lawmi sing aduna lawfam da lawyeinaba fau khawringai da soyangam thoktanaba mikup naum singna senabagi thabak chathari. Panbayabadi haukiba October kunga mari da Bisnupur gi mini secretariat complex ki conference hall da Bisnupur DC na chair lauduna pangthokiba mifam aduna mari leinariba security official singda akangnaba matamgi manungda lawmi singna makoi gi lawfam sing adu ningthina lawyaiba ngamnaba ahenba thabak sing paikhanaba akanba instruction pikibani loinana government gi maikai dagi thenglabada November thagi araiba saruk fawgi manungda buffer zone gi area da leriba lawfam sing mapung fana lawyaiba gi thabak sing loisinaba pandam thamli loinana lawyaiba amasung khawba matam ase ayuk pung 6 makhai dagi nungthel pung 3 fawgi manungda loisinaba su lawmi singda appeal tawkhre. Samda Congress ki Seva Dal gi meeting haudokpada Bangladesh ki national anthem saklubagi wathok oire. Haukiba leba pukpa numita Assamgi Karimganj district ta laiba Sri Bhumi town da laiba district Congress ki Seva Dal meeting haudokpagi thoramda Bangladesh ti national anthem Amar Sonar Bangla saklubagi Assamda choba wathok oire. Assamda ain kaina Bangladeshi kaya changsinuna khunda leita sinbagi achauba wathok ama leiringai marakta Congress ki Seva Dal gi mifam haudokpada Bangladesh ti national anthem sakhiba siga mari leinana Assam ki Chief Minister Himanta Biswa Sharma gi maikai dagi Sri Bhumi town gi Congress leader singi mathakta FIR register tawnaba kanba instruction pikre adumakpu Assam Congress ki maikai dagi di BJP gi maikai dagi karisu nattabada wathok ohanaba honari haina criticize tawkhre. Hirama siga mari leinana pangthokiba paw gi mifam amada Chief Minister Himanta Biswa Sharma na phongdokhibada Congress ki meeting adu haudokpagi thoramda in the national anthem sakpagi mahutta Bangladesh national anthem sakhibasi India gi miyam amadi laiba sigi national anthem bu ikai khumnadabani maram aduna Sri Bhumi district Congress committee amasung masigi leader singi mathakta laiba sigi laibriwa tongan ba law singi makhada kan action lawnaba khangankhre. Bangladesh ki national anthem ase ekhoina ikai khumnariba laiba sigi national anthem amagumna pangthokhiba asi yabangamloi Assam da Bangladesh national anthem yaroi maram aduna chenariba Congress leader sing adu faraga logi matungina dandi pigani thawong asi Bangladesh ki luchingba kayana notice asi Bangladesh ki state amani haina claim toriba sida district Congress committee na sawgali haibadu thawong asi na uli haiki. Jelayarong United Front amasung government of India ni ki marakta nipan subatangka ki political talk chathakre. Jelayarong singi tonganba demand ga mari leinana ngarang New Delhi da Jelayarong United Front amasung Bharat Sarkar ani gi marakta nipan subatangka ki political talk chathakre. Mifam aduna athuba matamda masigi waroisin ama puraknaba khanaki hairi. Jelayarong United Front ki Information and Publicity Secretary Lois Gangmaina ngarang chuthakiba political talk aduga mari leinana thadurakiba cherol amada haribana India government gi maikai degi Jelayarong miyam gi political right amasung khudong chadaba sing struggle gi history sing ningthina mayek sengna khangi loinana political talk asigi solution ama puraknabagi thabak tongnabagi apamba su phongdoraki. Political talk aduda nakalani maki maikai degi draft proposal sing adu share tawduna khanaki loinana issue asigi matangda marik chumba point sing yawba framework ama semnabagi matangda su khanna nainaki matung tarakpada Jelayarong singi lairiba solution asi athuba matamda loisinaba mechanism ama puthoknaba masigi tam amasung logic puthoknaba hotnabada mateng oigadoribani maram aduna Assam Manipur amasung Nagaland da lairiba Jelayarong miyam na hojik chathariba political talk asigi waroisin ama puraknaba mapung faba cooperation pibaga loinana prayer tawbiu Jelayarong miyam gi mapung faba support ta amasung cooperation na political talk asigi process amasung progressing hena khumang chausen bangam gadaribani hari panbayabadi Jelayarong statehood working committee residents of Jelayarong people's convention ki maikai degi nakalani na chathariba political talk asida miyam mapung fana sawgatnaba appeal tawba laikhrabani. New China Brock Trust ki makhada TNLA gi reversing Myanmar gi maru oiba town ani dagi withdraw tawragani. Haukiba chahi 2021 gi February dagi military junta na laiba aduda ku chathakraba matung reversing gi marakta kan balan sokna duna lakhiba du China na mediate tawduna nakalani gi marakta wari sanana badagi military junta amasung tang National Liberation Army TNLA gi marakta understanding ama lakpangam khibaga loinana Myanmar gi maru oiba town ani dagi rebel group asi handoknaba waref lawkhre adubu karamba matamda withdraw tawgadagi haibadudi chapchana phongdokpa leitri Myanmar gi sakti leiraba rebel group ama oiriba tang National Liberation Army gi maikai dagi phongdokhibada China na mediate tawduna Myanmar government ga numit kayani changna Myanmar border dagi kilometer 300 rom lapna leiba
Kunmingda nakalani na wari sanaraba matungda condition kharagi makhada haukiba leibak pokpa numita agreement sign tongnakhibani. Dil asigi makhada rebel group asina khudum chalaga leiramba upper Mandalay region gi Ravi mining center ama oiriba Mokok amasung San state ke awang thangba sarukta leiriba Momai ki town ani asidagi rebel group asi withdraw tawragani adubu karam matamda withdraw tawgadagi haibadudi hauzik fawbagi oina akaknaba matam lepthokpa leitri. Dil asigi matung ina hariba town ani asida rebel group sing amasung Myanmar gi military junta animakna makhata na paisinna hotnabagi thabak amata tawroi. Adumoinamak Myanmar military junta gi maikaidagi dil asigi matangda comment amata phongdokpa leitri adubu Khudakta military junta na town ani aduda operate tawduna leiramba rebel sing adugi mathakta air strike ta thabagi thabakti lepkhre. Tang National Liberation Army asi Myanmar gi rebel group singi umbrella organization ama oiriba Three Brotherhood Alliance ki partner amani hariba rebel group asina hokiba chahi kaya asi Myanmar gi central government ki greater autonomy pinaba lamtheng kaya chathaduna lakhibani loinana hokiba chahi 2023 gi October thadagi alliance asina northern Myanmar amasung western Myanmar gi mafam kaya khudum chanduna lakhibani. Tang National Liberation Army khakjana Myanmar gi maroiba town taragani thoi khudum chanduna leirakhibani. Chahi mari gi manungda sabagi chang Celsius degree 1.5 hengalakadauri. Kumza 2025 tagi 2029 fawada malem sida sabagi chang Celsius degree 1.5 hengalakpa yai haina World Meteorological Organization WMA gi report amana phongdokre. Malemda sabagi chang nongmononggi hengalaktuna mioiba khak natana thawai panba khudingmakta khudongchadaba kaya maru mayongnarakpa yai haina su report aduna phongdokli. Hauzik fawbagi oina kumza 2024 na malemda sabagi chang khwaidagi wangba chahini haina launari. Malemgi tongan mafamda umang kokthorakpa amadi singmai thabagi chang hengalakpana malemda sabagi chang asi wangkhalakpani hairi. Kumza 2015 na malemgi aingasagi khal kaihandana thamnabagi matangda pangthokiba Paris ki mifam na mausagi khal kaihandana thamnaba thaurang kaya lokalakni haina waref lobot leikrabani. Mifam aduda lawkiba waref ki matungina malemgi tongan balaibak singna aingasagi khal kaihandana thamnabagi matangda lokhatpa thaurang singi oiba report ama pikhalaknaba khanganki maru oina kumza 2031 dagi hauraga kumza 2035 fawada paikhatpa thaurang singi report ama UN Climate Change Office ta pikhalakadabani haina warif lawki. WMO gi report na hai kumza 2025 amadi kumza 2029 gi marakta malemgi sabagi chang asi kumza 1850 dagina kumza 1090 fawada oikiba fibam adudagi yamdrabada Celsius degree 1.9 yona hengalakpa yai hairiba chahi mari gi matam asigi manungda ka hena saba chahi ama oirakpa yai maduna maram oiraga mioiba khunai amadi thawai panba khudingmakta choba chaitheng ama soidana pirakani haina WMO gi report na phongdokli. WMO gi deputy secretary general ko warif na hai hauzik fawgi oina malemda sabagi chang khwaidagi wangba chahi tara khandokpa ngamkhre matung tarakpada sabagi chang amuka hengalakpa tarabadi lau singuda akaiba thoraktuna chinjak phangdabagi awaba kaya maru mayongnarakpa yai. Kha esagi Asia gi matangda mahang hai mamangi chahi singa yengnaba matamda Kha Asia gi laibak ayambada nongjugi chang hengalaktuna mioiba khunaida choba chaitheng ama pirakpa thengnare. India Meteorological Department IMD gi report matung ina hokiba chahi manga gi manungda chahi mari di nongjugi chang ka hena wangki maduna maram oiraga ising chau thoktuna mahai marong kaya marong amangata thoki nongjugi chang hengalakpaga iroina na sabagi chang su asum hengalakli.